Govindas Kontauzam Manipur Lengaki Chief Secretary Senior Police Officer Amadi Saknaraba Miyoi Kayana Saruk Yaki Tharom Aduga Malina Trade Minister Y Kemchana Haikibida Awareness Run Asina Government Police Amadi Manipur Miyamna Drug Free Society Ama Sagatnaba Symbol Ama Oidi Society Asi Drug Free Ohenabagi Damakta Police Amasung State Asigi Miyamna Punna Tengnaminaba Changi Lodena Drug Abuse Ki Mayokta Tengnanaba Amasung Mapangal Kanba Society Ama Oinaba ngasidagi tharom asiga malinana aikoi punna wasak lominasi drug asi government law enforcement agency civil society organization amasung miyam punna hotna minaraba khaktada mapung fana thingba ngamgani haiki apabas ma istim jai karagadi aikoi drug devi bhag devida muni and they asking that all good health and the youth are with no drugs. No drugs. Thank you. Moredagi Chochan Puda drug pusilakli Amadi Kwakta Naha Mudarom drug sizinaduna Jauna Jaiteng Fangli drug Sotlaga Fauba Chahanduna drug Gilan Chatakli Haina Trade Minister Y Kemchana Fongdokre Wafam Singasi Malangi Mafam Kuding the Pangtok Namagok Manipur Dasu Stekit Takta World Drug Problem, Persisting Issues, New Challenges, Innovative Responses, Haiba Timda, Konung Mamangda Labour City Convention Center, the Pangtokpa International Day Against Drug Abuse and Illicit Trafficking, Gitaronga Malina Fongdokibani, Lengaki Social Welfare Department as sent in the Pangtokiba Taramada, Trade Minister Y Kemchan, Social Welfare Department Commissioner Robert Singh Katrimayum, Amadi Director Sek Abdul Hakimna, Atuiba Mitung Taramapu Amadi, Akanaba Mitung and Oina Saru Yaki, Taram Adugi Manung Chana Department na Nisadagi Ngaktok na Amadi Mipung Kuding Wakal Tamina ba Pagkalakliba Dimari Daksangit Tabak Tarom Singi Matangda Short Video Amasu Utki Lunana Chief Minister na Pledge Pathok Tuna Aikoi Kuding Mak Nisadagi Lap na Layrasi Amadi Punna Tengna Minarasi Haina Wasak Lominaki Chief Minister Y Kemchana Hai Drug Asi State Asida Ngalingi Matamda Heroin Powder na Ayama Sizinarami Masti matam adugi paisa paiba imung manunggi machasting na sizinarami miyoi kayana sijunambagi wari saraklabasu ai isagi oina sanaroi oirakpana sizinakide matam na honglakpana lamdamasida irang tholakpadagi drug trafficking asi Mizoramda hongkhibadang na tauri amadi state asigi oina sizinanaba drug asi Moredagi Chochanpurda yaroki amadi Kwakta na khwaidagi chawna saitheng fangli Kwaktagi CSO singna fongdorakpagi matung ina makhoigi naha tramada Humfutara rom di drug sizinare drug sizinaba asi macha macha yoliba singna ngasidi yuanba khakda natana sotlaga fauba chahale drug sizinahanbagi lan amasu yauri Kwakta drug yarokpa asina thangnaba mafam singdasu adumak laina yarokpa haiba asi yamna laibak thibani drug leitaba lamdam ama ohenaba aikhoi khudingmaki thaudang lei lengaki mainaba singda inthok tuna thamba khakda natana leikai club CSO lup khudingmakna hona minasi maru oina naha singna sana khotna bada pukning changduna nisadagi lapna leinaba hotna minasi fongdoki tauram adugi khudong traveloduna private rehab center amadi welfare association of blind Manipurna Chief Minister da memorandum amaso patient ki Narcotics and Affairs of Border NAP Manipur Nasu International Day Against Drug Abuse and Illicit Trafficking i Palantarong Pangthokri Palantarong Masigi Manung Chana Drug Free Oiba Amadi Masamo Foba Society Amalay Nabagi Pauzal Puba Bat Rally Amasinki Ngasigi Bat Rally Adu Inspector General of Police IGP Intelligence and the Narcotics and Affairs of Border Ningsen Warngam IPS Nat Lamthaki Rena Tharomadada Deputy Inspector General of Police and Herojit Maitai IPS Amadi SP Nap Watham Basu Singh IPS Saruk Yaki Bat Reliadu Nap Office Infal Dagit Lam Tarwa Matung Bisnupur District Nambol Dalaiba Maibam Lotpa Jing Fauba Chatki IZ Intelligence Ningsen Warngam Nat Tharomsi International Day Against Drug Abuse and Illicit Trafficking Bo Ningsen Duna Amadi Drug Laichuraba Naha Manghallaba Singh Miyam da Khanganabagi Damak Ningsing Bane Haiki
ꯑꯩꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯃꯒ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯇꯦꯡꯕꯥꯡꯃꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝ IPSꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯥ ꯃꯅꯤꯄꯨꯔ ꯌꯣꯒꯥ ꯑꯦꯟ ꯅꯦꯆꯔ ꯀꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯑꯣꯐꯤꯁ ꯀꯛꯆꯤꯡ ꯑꯅꯤꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯒꯦꯟꯁ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯑꯦꯟ इलिसिट ट्रैफिकिंग थौरमद फोंदोखिबनी नशा मुक्त भारत अभियान विकसित भारत की पहचान हाइबा थीमदा था असिगे तरा तरेतगी कुंतरुक फाउबा चथरकप थौरमगे मनुंग चन्ना आनंद सिंह योगा एंड नेचर केयर रिसर्च हॉस्पिटल कक्सिंग जुमनांग मचिन मनाव चिंग कक्सिंग दा पांगथोखिबा थौरमदुदा SP कक्सिंग PR दर्शनी लाइश्रमना मखा तारदुना हाई लेकाई अमदा खुल अमदा लैमिनरिबसिंग युमथोंगे अंगम था थागी सेंखाई अमा खाइगतनदुना अपुनबगी सेंफम अमा सागतमिनरबदी मदुगी सेंफम अदुना लेकाई अदुगी लेता लाइरबु ओइगेरा साना खोनाबगी ओइरो महै मसिंगिबु ओइरो नत्रगा मयाई काबा चिंजाक ड्रग सिजननबबु ओइरो महापु इनथोकपगी महुत्ता मखोइबु अफबा लंबिदा पुरकनबा होटनबदा युमलोन कैरोनबगी खुनगी लेकाईगी मियामना तेंगबांग बिरगदी अैखोइगी खुनाई असी मांगलोमदा चोंगसिनबा चाखोटपा खुनाई अमा पुरकपा ngomgadawribani ngasigi thoromaduda PR Darsini Laishram IPS Superintendent of Police Kaksing District Dr. M. Rajkumar Chief Functionary of Kham and Nature Care Association amasung Seram Assam District Social Welfare Officer DSWO Kaksing District Manipur ahumna tharom mapusing oina saru yaki Law enforcement singna thamoi singna drug yonba singi mathakta action tawbada chahi fan changloi Manipur gi mafam kudingda drug sting thingba ngamgani haina Ketrugao Kendrogi MLA Sheikh Nurul Hasan Phongdokhrei waphamasi ngasi KIYC Club Ketrugao Awang Lekaina Social Welfare Department ga khusamna Sinduna International Day Against Drug Abuse and Illicit Trafficking Tharom Ketrugao Leiba KIYC Community Hall the Pangthokpada Chief Guest Oina Saru Yakiba MLA Nurul na Phongdokhibani Tharom duga Melina Mahakna Makha Tarduna Hai Manipur gi mafam kayada drug yonba naha singbo makhan naba hotnaba miyoi masing yamlakli Ketrugao Kendra asidasu drug yonba amadi chaba kaya leiri masing yamkhat Hanbada gang kupustingna ajoba thodang lauri asigumba kaya asida aikoina michang mikhai naidina thingminnaba ama changi club organization na oirabasu sen piraga drug chaba yonba khak hekta thadokpagi thodok leibagi pau sutari masi laibak thibani Manipurda thokliba drug ki wathok asi law enforcement singnasu thamoi singna thingnaba action larokpa matamda tha manga taruk tagi hena changloi leiriba Miyam civil societies amadi law enforcement singnasu thamoi singna hotna minisi madu tarab natrabadi drug muthatpa ngamloi Manipur gi mafam kaya da chana thaknawa yonbagum mayai kaba drug sing park sanat chana ba pot yonbagi namada lona yonthok yosin tawbagi paw kaya leiri Drug cartel singna miyoi kaya da yonhanba madudagi amuk harokliba naha kaya buna nishagi ipakta puthaduna mangan na honarakli masida aikoina tuminna lesimam thokte masi thinghaudrabadi khunai asing mutkigani mayai kaba drug sing chana thaknaba yonbagum retailer oina yolapa fawba yari maru oina Ketrugao Kendragi mihut ama oina Kendra sida drugs free oiba model Kendra ama oina oinaba hotnagani masida miyamgi mateng mathau tai aikoi punna hotnaminaduna drugs free oiba Kendra ama ohenaba hotnaminarsi phongdokki tharamadada horokliba mahiroi sing mama pa yauna miyoi kya saru yaki Ngasi District Administration Juribam amadi District Social Welfare Office Juribam anina khusamaduna nasa mukta Bharat Abhiyan gi makhada International Day Against Drug Abuse and Illicit Trafficking 2026 ka malina mini marathon run ama Juribam gi Deputy Commissioner Arvind Hanglen na chingduna lamthakhrei Juribam gi Deputy Commissioner DC Arvind Hanglen na flag off tawduna lamthakiba mini marathon run adu Juribam gi Baupura da leiba Irabo statue dagi hoduna Juribam gi DC office da lotion ki Marathon asida Juribamgi DC Arvind Hanglem, Juribamgi SP Praka Pandey, Juribam 7 IRB gi Commandant Sami Ramror, CRPF 87 Battalion gi Deputy Commandant Sanjay Singh amasung Juribamgi yamlaba inkhalakliba naha kaya su saru yaki pangthokliba mini marathon asi open male female haina category ani thokna khadoktuna chanki marathon asi nupagi category da Sarul Ahmad TS Natomitei amadi M Siraj Singh hariba miyoi
ahum asina ahanba anishuba amadi ahum suba taki nupigida Y Lakshmi Devi Panthi Thuiliu Kamai amadi PA Sophia Hariba Miwe ahum asina nupi category gi oina hanba anishuba amadi ahum suba taki masige matung makok matang takraba singda gold medal silver medal bronze medal guest prize amadi certificate sing kusin naki amasung consolation prize oina mioi tarada certificate piki masige matangda juri bamgi DC Arvin Hanglem na hai nasa mukta Bharat Abhiyan gi makhada ngasi pangthok kiba mini marathon asida juribamgi angang naha mayam amana harauna masakina tholok liba asi afaba leibak afaba lamdam ama oirakani haiba thajai haugalak liba youth sing asina leibak asigi tungi yumbi oigadaba maramna juribamda leiba praja amadi haugalak liba naharo singbo pukning thagoi piba oina nisagi mayokta khongjang sangsin bagi heu ama punna homina se haina phongdokhi Miyot minaygi saiteng fanglaba nupi singna lo na piriba kanaba sing khangba ngamdabana lo na piriba kanaba sing loba ngamdri haina Manipur State Commission for Women MSCW gi chairperson TS Tiningfam Monsang na phongdokri Manipur State Commission for Women National Commission for Women gi tengbang waloina na Kaksing District ke pangantabi makhale kaida leiba ima panthobi sangne na pangthokpa nomagi oiba legal awareness program gi tharomda saru yarduna phongdok TS Tiningfam Monsang na makata duna hai aikhoige lamdam asida nupi oibi kayabu mawa mapuroibana natraga kanagumba singna tathi tawoina tawbiba wakhalgi awaba piba fubi chaibiba kaya thoklibani chaitheng fanglaba kaya asina makhoibu masa kanjanaba lona ngaklau kaya piri adubu ayamba nupi singnadi lona piriba kanaba adu khangjade maram asina nupi singna lona piriba kanaba kaya asi mapung fana phanghanaba nupi singda legal awareness asi mapung fana phanghanba tangai fade hainasu TS Tiningfam Monsang na phongdokhi ngasigi tharomada TS Tiningfam Monsang chairperson Manipur State Commission for Women MSCW SK Sophia member Manipur State Commission for Women W Fazatombi MCS member secretary MSCW amasung addition director DIPR Manipur Khaling Mithaurong Cluster Coordinator Langmaidong Block MSR LM amasung Moirangthem Amubi President Anoba Mangalbi LF Pangantabina Tharomapusing oina saru yaki ngasigi tharomadada Dr. C.H. Narendra advocate na the Protection of Women from Domestic Violence Act 2005 Tiam Ras Kishore advocate na BNSN BNSS amasung Darngam Khaling member secretary Child Welfare Committee Tengnopal District na Post Act and Free Legal Act under the Legal Services Authority Act haiba topic singda wangang duna miyambu wakal tahanki. Chief Electoral Officer Manipur gi sponsorship makada Manipur Innovation Society na sinduna Organization Internal Quality Assurance Cell Escola Women's College Nambolda Special Intensive Revision SIREC age Electoral Sensitization Program pangthokre tharomduda Manipur Innovation Society Manipur gi President Tongbram Tes Kumar SKWC Nambol Aika ke Coordinator Dr. Arambam Joy Singh Research and Development Cell gi Director Laitonjok Mohindrona athuba mitungna sang oina saru yaki tharomduda akhang ahi kayana Special Intensive Revision SIRC mipung kudingna wakal taminaduna amata chitadana yotnasi masida chitharagadi India gi citizen ama oibagi elector ama oiba yaroi haibagi matangda wafam kaya phongdokhi Manipur Innovation Society Manipur gi President Tongbram Tes Kumar na phongdokhibada SIRC da chitharagadi aikoigi elector masing hanthagidawribani maramsina yariba makai chitadana bahonasi aduga mayamna lana thajanaba mitop SIR da yaksing kigani haibadu yauroi matomda khandok sakhigani maramsina responsible elector oinaba masida yauba yaraba miyoi singna yaksal hausi aduga SK Women's College ki Oja singna SIR gi maramda munna khanglamba amadi mamangi experience leiba miyoi kaya yaramba asi sauthok janingai ni haiki tha sigi kunipan dagi hauduna numit kuntra fauba
Pulse Polio Immunization Program 2026 pangthoklagani hariba matamasida chahi manga dagi makha fawbada leiriba angangsingda polio vaccine suksoi sudena pithak ause haina Family Welfare Services Manipur ge Director Dr. N. Bino Signal Fongdorokli Directorate of Family Welfare Services Manipur ge Conference Hall the National Immunization Day NID Pulse Polio Immunization Program 2026 ki matang da pangthokpa pawgi inform amada mahak na hai India ge oina lisingani tara marida polio virus leitre haina lauthokrabasu yumthangnaba leibak singda polio virus ki anaba thengnaba na maram oiraga chahi manga dagi makha fawla leiriba angang singda hariba vaccine asi tangai fadana jackson tharang lakhattaba yadaba na maram oiraga tharam asi pak sana pangthokadabani Manipur gi oina angang lak ani hembagi target kalona na tha sege kuni panda district khudingmak sin thongnaba vaccination boosting hangdoktuna angang sing polio vaccine pithaknaba tharang tawri lena hariba numit asida chitha hoba angang sing numit nini chupna yum changduna polio vaccine pithakani maram asina mama pa oibe singna angang singbo polio vaccine asi suksoi soina pithaknaba hona biu fongdokhi yarinki ahan bonabit sida yarinki maximum si pithaknaba hona biu tangai phadana yumda lakpadu ngaibidana but manak ngakop but singda leiba but singse thorpi re haraga mapung phana kogi estimate 100% angang chahi manga gi makha gi loina pitak pada matiang pangbiu haibasi ai media gi through da su appeal tawjage sanabagi pau Uchathol Pioneer Club Juri Bamna Senduna Tha Sege Tara Nipan dagi Uchathol ge sanabungda Team Tara Marina Saru Yaduna Sanariba Ani Shuba UPC 6A Site Football Tournament 2026 ge ngasi sanakiba Aroiba semi final match ta CK Songlekaina UPC B Uchathol Bo penalty kick ta Panjol Ani Amada Maithiba Piduna CKC Chingdonglekai final changki ngasi final match sanaki final match asida CKC Chingdonglekai Kagalung FC Bo Panjol Taruk Sonoda Maithiba Piduna tournament asigi CKC Chingdonglekai champion oiki final match ke tharomda social worker and Budachandra Singh UPC ge president M Premchandra Singh Ajuka ge president M Maipaksna Mangang amadi H Loyum Singh Inspector Reserve Land Juribam Police na mathang sena chief guest president amadi guest of honor oina saruk yaki loinana dignitary Singh na champion amadi runner up ge prize Singh yen thoki Aroibada Maroiba Pau Amukahana Pizari International Day Against Drug Abuse and Illicit Trafficking Palangam Medina Chief Minister Y. Kem Jana Mega Awareness Run Amatlam Thakre Law enforcement singna thamoy singna drug yon basingi mathakta action tawada Manipur gi mafam khudingda drug thingba ngamgani haina MLA Sheikh Nurul Hasan na phongdokre Nomagi oiba legal awareness program ama pangal tabida pangthokre Loinana tha sigi kunipan dagi hauduna pulse polio immunization program pangthoklagani matang asida imes palom sangucha balushin jari me eng tabiri bestingbu amukahana kurumjari